Itin inaw IT road ba leba pum nabak ipa pu ibil pabu isugigming da kuzumjari masigi thodok haining de ba very sad new haise mayam na su Facebook loina ujarani oirga se ekhoi gi area da santi le hanse hai bisi han de gi haibne ngasi phawba santi oina lae adumak thodok di leite adubo hojik su aina haijening mani ai ngasai su photograph post taurak bi khre ekhoi gi former MBC General Secretary pu visit lo ma masamak yauna pastor ani most gospel popular YouTuber amasu yaure paugolen haiben upasi naha gani hojik hangrok gi ekhoi IT road gi tuilang area gi mana kano yingsin bani baptist gi se adu hoi taisin number 1 ate adu kuki khun marakta haiba tare si emboss thok pasi puri brand ke sitlo yauna hen nungai te ba ma si puri brand ke sitlo se magi mama si lengmai jalengrong naga so oirambani oirega se masi gi magi numiti lakchare aina naga ne taisin banate meitei ne taisin banate adubo asigumba si thokhan basi mi oibegi pin deba ekhoina phongdok chabawani ekhoi IT road da su asigum basi thokhaloi si haibse ngasi su parthana tokse adubu ekhoina public na su devils asigumba satan lake haide ekhoina thingba khotpa tawdo basi ekhoi gi khud da su lai haibsi haijeningi mamange gi 94 se forgive and forget so tawrese yare adubu litan de kisu hora isin naw tangkui koi ga kuki koi hatna ba hora ngasi phawba leptanu na ngarang nahan so molnoi su mai thare adom gi su thai adom su thai adum toina leibasi nungaite haina ekoi IT road kupsi use tawrega haijaba wane aina challenge tawbusu nate revenge tawge haibusu nate na di na sumai mi oiba ma sumai punsi lo na itin na hayo IT road khak nate asum mi si hatna bagi pok pra ekoi bisi Manipur se loire pum loire adubu isole ko paithna tokse ai basi hai jabune ai ngasi laman khumge adubu ai gi wasak wahai sida taning de bole di please forgive me excuse to be adu yam isor gi manai nu pa riven ke sit lo hojik se kuki da kwai di khoina hindi da hai de mana hawa isor gi maram da yam na khangba doctor reverence oi bi yare aina haibisi lan na lobi gino ekoi etia area da sumai thok haloi se atai gi area da su thok haloi se hai ni mi oiba ama si ba haibisi nungai te bone ichine naw lengmai naga hayo tangkul naga hayo kuki hayo yaringei prabhu isu thajaba mi khaktane adubu mi haibisi isor na simba khaktane sumai tawroi se haibisi loina pamjabane adubu area gi khutta lei area gi public gi khutta lei tawroi se please kana gona haron sange control to biyo sa hat pire ga thokro ai khoi dum lei jare ga yo adubu last haijening bisi khun da kana gi khun oire ga kana gumba ngausin no yu ngauba khot palauba aduga bite kan na thoba gumba lei so kana excuse to bi se moi da mai cha khaloi se haining bane angang khoi se uji control to bangam se khoi sa gi khun se da yam control to se haijening